A very good evening. Mayam punoku Wahanthok Leiba Punsi episode number 11 asida taramno okcheri. I hope you had a great bye-bye of 2025 and 2026 ki anoba steps, anoba days, anoba numitsing adongi punsida yamna nungaiba momentsing oiri haina ihaki saitagi Thazaba Thamzari Amasung. I am wishing you, all of you, a very, very happy new year 2026. Ano Basahina Lakpada, Adongi Punsida, Adongi loved one, Adongi family gi Punsida, Nungayai Faba, Punsida Isana, Ningzeru Bakuding, Taibang Simba Mapuna Tungan Biba, Ningzaba Tauzaruba Kuding Mai Pakpa, Ahin level the Mai Pakpa. Punsida matam sang na dagi ningjarakpa adugumlaba dream nadraga adugumlaba pandamama objective ama isagi lejribasing khudingmak haiba sahi asida mai pakna pangthuk pangamba haksang phaba shanti oiba nungai phaba meaningful oiba joy meaningful oiba life ama meaningful oiba punsi ama hingba ngamba adugumlaba sahi ama oiresanu haina mayam puno ki mafam dai haki site gi best wishes thamjari amasung taibang semba mapugi mafam da thauni jari loina na leiba ka sida aikoina suffer tawriba leiba ki tangda tangta da phibam sisu tangta ba shanti oiba phibam ama lakpo irasanu haiba adugulaba haki best wishes thamjaraga ngasigi episode Wahanthok Leiba Punsi episode number 11 asida mayam punamapu taram no okcheri. One second, mayam minimum tapibiu ay battery low signal amalai ay battery amta connect awjage ay PC se. Okay, again a warm welcome to Wahanthok Leiba Punsi episode number 11. Wahanthok Leiba Punsi gi aikoi gi anoba sahisina lakpada 2026 ki oina Wahanthok Leiba Punsi gi fresh oiba anoba adugulaba episode amani episode number 11 asi haireba episode asida aikoina maru oina aikoi gi skills life the skills saibasi karigi damakte important oiribano skills ki matang da koi already mamang episode ahum da discuss to mina kare skills sai base karino karam be skills sai koi pusida darkar oi skills karam haina develop to gani skills ki importance karino skills se yaudra punsida kari mangsa boy skills se leira kanda punsida karam haina success achieve to yai by design success achieve to yai success achieve to the skills ki role karino haibna sing base koi in detail koi discuss to mina khare hokiba episode ahumda and ngasigi episode side haibadi episode number 11 nasida su koi skills ki matang da koi to some extent koi nizagani amasung skills ki conversation nasi koi luisin minagani and then we will get into another koi step amada koi next step tamo koi sangsin minagani next step ta koi taking actions punsida action low basigi taking action hai basigi karamba role lay sina punsida mai pak pada wahanthok laina punsi ama hingbada masigi role se karino sigi matang da koi discuss to minagani ko taking action sai base punsi amne important oraba yamne important oraba dugum laba agenda amani gi yam important oba pillar amani ko gi house of success and fulfillment ai koi nei najariba gi framework punsida by design success oibagi framework koi nei najariba sida taking action
action habits yamna important oiba dugum laba pillar amani sigi matang dai ko in detail le najagani action se karam haina logani ko ye action se karam haina effective po hengani what is the best way to take actions action se karam matam da logani action lobagi wakhan se puning dagi thamoi dagi karam haina fawhan gani ko gi procrastination delay tawbagi postpone tawbagi habit se karam haina ko kill tawgani amasung action se smart action ko thabak kitang suba result jamna phangba result yamna phangba adugum laba smart action efficient way of taking action se karam haina chip tawgani haiba sing se punsi ama semgat pada mai pakpa punsi ama semgat pada yamna important oiba adugum laba topic ngaktani haiba topic si dai khoi sangsin minadringai mamangda mukasu amuka yam ten na mayam dai share tawjage Wahanthok Leiba Punsi haina ihangna semgatchariba platform asi movement amani mase ihangna YouTube channel ama hangaga dum ihangna content khara semaga viewer phangnabagi honajaba dum laba effort nasade adumaina tawba misu mayam lei I respect them also makoi po ina makoi tawriba thabak singdo value yaude haiba nachade aihaki pandam sidi aihaki tawjariba aihaki effort mayam se tongali aise performance show nachade ina tawjari se aina yamna wangang ba hi natraga yam phajaba show ni natraga yengbada yamna attractive oiba dugumlaba video singni haina ina masi share tawjaba nachade aihana tawjari basi maruoina ngasigi mirol tungi mirol singna makoigi punsida wahanthok leina punsi ama hingbada makoigi punsida mai pakna ba honabada madugi khongjang duda guidance phangba yaba mentorship phangba yaba dugulaba machak available ohenba dugulaba platform ai han semgachabani maramde haki punsida haki journey da hangna remote village tagi hauraga hangna corporate vice president ama phawba yorokpagi lambi sida hangna guidance amasung mentorship leirakta banamar moiraga guidance amasung mentorship leirakta banamaram moiraga haki punsida awaba chaitheng kaya phangjakiba aihagna matam mangkiba aihaki mamal yamlaba effort money daidi time kaya mangkiba haiba mayamdo khwaidagi maru oina adugi su mathakta aihaki wakalda aihaki mind da phangkiba chaina kaya aihak kaya rakhana depression chacharuba aigi punsi se temsil lage haiba moment phawba adum moment kaya rakhana changsiluba adudagi hagna rescue tawjaraga isana isabu rescue tawjaraga hanba naidana yagna haki punsi gi panthung phamgi maigeida progress oibagi maigeida changsin jarakpa mayamna nungsi birakpa mayam gi support phangjaba team gi support phangjaba aigi family aigi loved one mayam gi support phangjaba universe ki mahausa gi support phangjaba sinamram moiraga aihakna ngasi fabu lakjaba tawbatabu aihaki lambi sida aina lakchari ba lambi sida ai ngasi fawda progress oiba lambi gi lambi sida lakchaba ngamjaraga su aihaki lambi sida kayara khanai punsi se mai thiba yabagi phibamda aise rock bottom fawa yoruba do haiba phibam singse haiba mongi journey se ngasi gi miron amasung tungi mironna makogi punsida asigul bachaitheng asi phangdana makogi mang chakhatpagi lambida makogi success oibagi lambida haiba aihangna phanglagiba pain mayam se phangdana chatpa ngamnabagi damakta aihaki ngasigi platform aigi movement ase hogachabani mase aigi punsigi vision ki part amani ai punsigi life ki purpose ki part amani aigi life ki purpose ki part amoina masi tawjabani aigi punsigi aroiba nungsa sor aigi aroiba last breath fawba mase ai tawjagi haina hoji phawgi hope thamjari mayamna hariba haki movement asida pina birakliba support nungsiba viewership mayamna share to biriba mayamna aibu puning thogat piriba mayam sigi damakta mayam punamapu aihakna nolukna thagatsari amasung khurumjari tungdasu asigum laba support asigum laba puning thogat piba asig nungsiba pinabiba si continue to biu haina mayam punamapu aihakna nolukna khurumjari yaragadi hariba platform hariba videos mayam si miti macha khuding makta phanghansi maramdi
ꯃꯩꯇꯩ ꯃꯆꯥ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯄꯨꯟꯁꯤꯗ ꯒꯥꯏꯗꯦꯟꯁ ꯑꯃꯁꯨꯡ ꯃꯦꯟꯇꯔꯁꯤꯞ ꯐꯪꯕꯒꯤ ꯑꯙꯤꯀꯥꯔ ꯔꯥꯏꯠ ꯑꯁꯤ ꯂꯩ ꯍꯥꯏꯅ ꯊꯥꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯆꯥ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯌꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯀꯤ ꯄꯥꯟꯗꯝ ꯑꯩꯍꯥꯛꯀꯤ ꯑꯦꯐꯔꯠꯁꯤꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯌꯥꯔꯤꯈꯩ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡ ꯑꯁꯤ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯍꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯈꯪꯉꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯔꯦ ꯍꯥꯏꯅ ꯑꯩ ꯀ꯭ꯂꯦꯝ ꯇꯧꯖꯗꯦ ꯑꯗꯨꯕꯨ ꯑꯩꯍꯥꯛꯁꯦ ꯂꯥꯁ 20-30 yearsꯗꯒꯤ ꯍꯧꯅ ꯄꯨꯟꯁꯤꯗ ꯀꯔꯝ ꯍꯥꯏꯅ achieve togani karam haina how to succeed by design in life how to live a meaningful life haibasigi matang da ai isagi ahenba matam effort thadaraga ai research tawduna lakchai punsida mai pakraba achoba impact kaya pikraba punsi singi life singi matang da hagno research tawjerui makoi punsi gi success oibagi formula singi hagna nainazarui amasung ai hagna ai lyric aigi book Amazon best selling book from the countryside to the boardroom haiba lyric asida so I have no framework I have no tips and tricks kaya share tawjaki punsida success oibagi ai sigi lambi sida expert amani haina lawjade sigi lambi sida I have student amani haina lawjai I have ki punsi se aroiba mikup hauba how to succeed in life by design how to live a meaningful life Wahanthok leina punsi karam haina hingani punsi da by design success karam haina achieve tawgani haibagi lambi sida afaba student ama oina aroiba mi ko phawba hingjake haina aihaki adugumlaba pandam thamjai at the same time I have tamsinba lepsade hauji hujiksu malemgi mafam kaya da leiriba success oriba mioi kaya ga I have kusam naraga makoi di tamsinjaraga ideas kaya share tawjaraga hujiksu ai haiba manglam chatsida chat palepsade at the same time India amasung India gi mapangi mentees kaya da su ai coaching pijari aina mamangi ngasi ayuki morning gi live video madai hang haijaki maiti mesa kaya su maiti mesa mayam su aina atopa language da atopa maphamgi mioi singda coaching pijari ba special coaching pijari ba sigi service asi maiti mesa sing su phangjage makoi da su pibiu haiba adugumdaba request kaya amalai ai sing hairagadi Manipuri language da igi coaching service hawachadri adugu laiba request mayam si consider tawrasira haibagi adumna adumaina plan haifet ai khanthajari consider tawjari am seriously maramdi aigi time kamaina masigi damakta manage tawsige kamaina sige format se sewat sige Manipuri language ta kamaina mati macha singna hairiba ina coaching piriba sigumba servicing sige khana basi karam haina phangan ba yagadage haibasigi matang nasu I have yam deeply consider tawjari okay masi haijaraga ikoi Wahanthok Leiba Punsi episode number 11 da mu lagminarasi aihakna mamangda share tawkiba slide adu ai amuka mayamda haipetang share tawminajage slide tu dagi hausi adu ragade ikoi perspective to khangminnabada ka hena share tawgadra haina khanjai ai slide tomta puraga lakjage sorry yes aikoina discuss tawriba aikoigi framework how to succeed in life by design mase aikoigi ehaki Amazon best selling book from the countryside to the boardroom hariba lyric asida ehakna share tawjaki ba framework aduni hariba framework aduni ehakna masida uchari basi masida maruina aikoigi steps taruk ni lerise hariba step taruk se ina yum amagi mong da fongdui maramaduna hariba framework ase hangna the house of success and fulfillment haina ina thonjai magi foundation sina life blueprint ni I quickly run through tawjage akoi ngasigi kaya tare winning skills ki concluding session ase yoshandri mangdai
samna ai masi amtang run through tawjaram ke mamang de khoine discuss taw kibda numit kharani su oire yam thu nai recap amatang tawjage akhoi gi foundation se life blueprint na foundation oi amasung masigi haiba yum masigi pillar manga lei ahan ba pillar se master the mind अखोगी how to master the mind सिगी मतंग दा अखोगी mindset सिगी पुंसी दा success ओइबे दा role सि करिनो सिगी मतंग दा अखोई in detail ओइना discuss तौखरे अखोगी मयाम ना सखंग न बिरिबा डॉक्टर आर के लेनिन अखोगी अखोगी कहता रहे HOD psychiatry department of RIMS महाकुसु नोमा invite तौजरगा यहागना life wari सानजखरे अखोगी mindset की मतंग दा यहाकी लेरिबा mindset सि करिनो अखोगी unstoppable mindset से करम हाइना अखोई install तौगनी अमसुंग unstoppable ओइबा मियोय मा करम हाइना ओइगनी हाइबे मतंग दा mindset सिगी role से अखोई discuss तौबिना खरे after that अखोइना luxury से winning skills की role से करिनो मियोय बगी पुंसी दा success ओइबा दा skills सिना कदाई फबा मतेंग पांगी skill याउद्रगदी अखोई success ओइबा याब्रा यादब्रा skill से करम हाइना करम मखल की skill लई अखोई soft skill hard skill की मतंग दा अखोई याम detail ओइना discuss तौखरे कनागुम्बना miss तौबिरगदी ममांगी episode सिंग यंगबियो हाइना यहा request तौजगे अदो ngasi skills ki matang da discussion loisin gani adui matung da koi taking action si da koi changsin gani adoi di fourth suba koi gi leg sina or pillar sina winning habits talaye adoi di fifth suba koi gi pillar sina leveraging the seasons of life kunsi gi awang anem ritu mayam se seasons mayam se kar maina koi leverage to gani ko awaba matam kar maina leverage to gani nungaiba matam da isane sabu kar maina manage to gani so that we can keep progressing towards success towards our goal toward our vision haibidi matang dani ko koi discuss to jadui se hauji makha sathage ekhaki lairik from the countryside to the boardroom sigi lairik sida ina present tawjaki ba framework ne coin discuss tawjari se haiba lairik se yaragadi isana pabiragadi amuk hena singan mayek singani haibdoi thamjage amazon website da chalaga lairik sigi ming type tawbiraga dum lairik asi phangbigani haiba lairik asi ekogi CBSE की topper मध्य प्रदेश तगी महागना निंगोल सिना माग लाइक से पाक रहे कोई तेसिन पुनावाला इंटरनेशनली वेल नोन कोई मीडिया पर्सनालिटी प्लस एंटरप्रेन्योर बिजनेसमैन मांगों दा हैंड ओवर तो जबगिनी कोई मणिपुर की लोकल सेलिब्रिटी कैपेलिना सिदा सोनिया मचा कोई दा हैंड ओवर तो जबगी पिक्चर नी सिना कोई पूजा बेदी बॉलीवुड की स्टार की कबीर बेदी की मचानुपी को मांगोंदा हैंड ओवर तौजबगी पिक्चर निसिना अदैदि सिमथंदा काजल अग्रवाल सिंघम की एक्ट्रेस बॉलीवुड की एक्ट्रेस मांगोंदा हैंड ओवर तौजबगी पिक्चर नि को लाइक से दम वाइटली मयाम पानारे अदैदि सिसिना एहाकी दम कहतारे अयाने कोचिंग पिजबगी दुमलबा पिक्चर मयामनी आइगी मेंटीस मयाम आइगी कलीग्स मयाम डिस्कस तौजबगी पिक्चर नि अदे मंथुंग दा कोइसे लाइफ ब्लूप्रिंट लोइखरे मास्टर द माइंड लोइखरे हौजी से विनिंग स्किल लाक्चरी विनिंग स्किल ngasi अखोई क्लोज तौगनी ओके अदु मंथुंग दा हौजी अखोई ngasi से we will step into the next topic taking actions से कोई ngasi discussion से कोई ngasi हौजगनी आइना हाइजकी बदुनी से आइना फंगजकी बे अवार्ड खरनी अदुम लाइना से नॉर्थ ईस्ट गौरव अवार्ड प्राइड ऑफ नॉर्थ ईस्ट अवार्ड असम गवर्नमेंट की फंगजरकपा आई सुम खरा उच्चबनी सेना ऑनररी डॉक्टरेट फंगजरकपा आइदि से अवार्ड खरा अदुम ओके विनिंग स्किल्स लासी ngasi conversation दा लासी ओके मतंग सिदा आइना विनिंग स्किल्स तको स्किल्स की मतंग दा कोई हार्ड स्किल्स सॉफ्ट स्किल्स मयामा डिस्कस तौखरे अखोई स्किल्स की मतंग दा स्किल्स की पुंसीदा स्किल्स है वैसे करी की दमक दरकार टाइनो स्किल्स की मखल अखोई लोइने डिस्कस तौखरे अदो अखोई की स्किल्स की रोल कदाई फाव चावी
ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯁꯨ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯥꯏꯟ ꯁꯦꯠꯁꯦ ꯌꯥꯝ ꯊꯤꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯁꯨ ꯑꯟꯁ꯭ꯇꯣꯄꯦꯕꯜ ꯑꯣꯏꯕ ꯃꯥꯏꯟ ꯁꯦꯠ ꯑꯃ ꯂꯩꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜꯁꯦ ꯂꯩꯇ꯭ꯔꯒꯗꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯁ꯭ꯀꯤꯜ the right balance of soft skill and hard skills se yaudragadi ekhoi se punsida success oibada oithokte haiba ko aigi highest level aigi best version phawba puthokpa se possible oide haiba sigi matang da ekhoi yam detail oina ekhoi discuss tawmina khare ado ngasi skills ki conversation gi aroiba concluding oiba part ama oina aihak mayam da share tawjaningi se skill se karam haina develop tawgani skill develop tawbagi process se kari le step se kari le haribe skill mayam se karam haina develop tawgani ko sigi matang da I proven noiba step mari manga ka share tawjage skill se suppose I say so AI gi matang da I tamningai khalasi AI gi matang da skills tamningai khalasi what are the processes what are the ways what are the steps natraga I se karigumba makhalgi suppose leadership ki matang da skill se develop tawningai khalasi I want to develop on the leadership skill adu itaragadi kari hoigi process leidugi natraga na I se software tamningai khalasi I want to develop software development ki matang da tamningai khalasi adu iti how what are the steps what are the processes how do I ko karam haina gi skills se develop to bayai natraga I sales ki skills se tamne hai develop to ngai khalasi skills mayam like there are thousands of skills in this world ko high best skills se suppose business ki related accounting ki skill ai develop to ngai khalasi natraga na I se public speaking gi communication skill gi matang da natraga presentation skill ko natraga how to impact on others influencing skills ko natraga I say keno gi matang da how to train people mingoda training kamai na pigani matang skills develop to ngai khalasi natraga oza ama kamai oigani si matang skill develop to ngai khalasi ai painting gi matang skill develop to ngai khalasi natraga ai isai sakpa gi matang singing gi matang da ai skill develop to ngai khalasi ai natraga ai dance ki matang da I want to dance I want to learn how to dance ko dancing ki matang da skill develop to ngai khalasi there are thousands of skills that we can develop ai data entry ki matang da MIS ki matang da ai skill develop to ngai khalasi ai marketing ki matang da skill develop to ngai khalasi ai branding ki matang da skill develop to ngai khalasi ai larik iba ki matang da how to write a book ki matang da skill develop to ngai khalasi there are thousands of skills that we can develop ai gi isagi pithok na reiba pithok pireiba skill dugi talent dugi mari leina bada skill any skill ama develop to base sigi skill development khuding mukta any kind of skill da khoi apply to ba yaba process khoi proven process manga tro icham chamba process ngaktani mayam adum khangbiram gani ayamba se adubu aina platter amada in a structured manner I thamjabani ko pusida line lay haina laiwa hairi bani haina ko ahlaman sina ipai pusina takpirame ko yam chumbo wafam ne aduna luri base line lay ba posting je khoina ignore to bagini aduna ai mayam khangbi bale ragasu si repetition ni reminder ne na khanbiyo natraga mayam na karimba ano boina thogasu ano go posama tamsin bani haina khangminasi skill development tobagi procedure sing hairagadi sida leijare okay ahambada having a mentor koi mentor ama punsida leiba haibase adukki matik important toy punsida mentor ama yaudragadi ekhoi punsida mai pakpada kaithongaida aigi ahenba level aigi highest best level do achieve toba oithokte ko aikoina karigumo tamda confusion orakpa karigumo tamda mangi labi mamsilakpa matam karigumo tamda depression orakpa matam karigumo tamda confusion orakpa matam karigumo tamda doubtful orakpa matam aina tawri sibu chumira chumdrabra natraga what is the best way haiba singsigi matangda khoi mentor amana aibu guide tobiragadi aina chachariba lambi duda on track progress tawraga aigi pulsido kahatare best level the best version da puthoga success achieve tobada yamna mateng pangi sina best way ni mentor sina khongthang khuding da ingonda lambi takpi gani ai khutsammaga ai highest level phawda pukhat pi gani
mentor se kanano igani haiba kanda mentor haiba se experience lairaba mi ko aina chachaningi ba lambi duda aduda expert oiraba mi aina punsida ngasidagina after 20 years natraga after 10 years natraga after 5 years natraga after 30 years aina thungi ba jaga do already thungaga leikraba already achieve tawkraba adugum laba miyoido mangna mabu mentor ama oina aina loinaraga if required maunda sen ppu maramdi mana service ama pitaragadi maunda su aigi guru daksina pibam thoi anything punsida kay hatare aina highest level yogi haitaragadi you need to spend time you need to spend energy you need to spend money ko see importantly oi the next akoigi larik paraga su yai larik paraga su akoigi success achieve tawba yadaba nate skill develop tawba yadaba nate akoigi Elon Musk ngasi ko prithibida khwaidagi sen paiba nupa Elon Musk ko ngasi dagina sahi 20 mu mamang da masa migi sel putharaga hingamba mi millions of dollars ko masa migi sel putharaga hinglamba mi ngasi na prithibigi ki khwaidagi hena ina khunba sen paiba mi adu oiraba mi se magi punsida mapun se super se ma physics ko yam pamjaba ko physics se adum like para mai ayam knowledge se 70 to 80% knowledge mana ngasi leijari ba se hogi mana hogi ka reusable rocket launcher mana seasonary ba hogi SpaceX kan lari ba adai hogi Tesla kaina car magi company ko driver yaudana chenba car ko si lari ba mayam se sigi nupa se ma se ayam ba magi skill se larik paraga develop tori haire haibi mayamna at the same time koigi larik pa se baru ena successful ore ba mi punamaki habit amoina mayamna high post lawi manam di larik parakanda koigi maru oiba powerful oiba knowledge powerful oiba skills kaya tambiyai next koigi online courses hojiki internet ki matamni internet ta ko sangpiraga mayam ingona second am da pibiu ko just 1 second. Thank you so much. Aduna online course actually maru oina hojik se internet ki matamni AI ki matamni online the any and every kind of courses hujikan akoi se adum tambai ai ko acho college acho universities ayamba online da adum courses offer tawri natraga for over success or ba mioi ke adagi mentorship lobby ge haraga su housing matam se online da adum phangi hana gi matam da di koi any meeting ama natraga any courses ama yaw base any course ama yaw base koi physically maham du chatlaga attend tawdragadi hariba course adu tamba possible oramde aduba housiki matam da di koi internet se almost every nook and corner of the world yorabanina internet ki through the online ki through the koi almost every kind of courses koi adum tamba yare karigumba courses khara lay adu di koi practically ko yamna practical oiba for example doctor hire se doctor tam se actually physical surgery gum yaure makan gi physically kano da koina yingaga di isana experience tawraga isana surgery tawba gumba natraga koi gi haksang gi part kaya do
isana pairaga touch tawraga feel tawraga yengbagi adumnaba darka tarako matamdadi hoi khoi skill khara madi sector khara amada feel khara the skill khara madi khoi hojik su physical intervention gi physically tambagi darka taba leiri adubo ayamba feel da di khoi adum online da tamba yare adu even in medical khoi gi kahta re doctor tambagi matang da su mapan gi foreign country amadagi yamne specialized oiba mi amana ko yamna khang hairaba mi amana karigumba khara aikoida demonstrate tauge haiba natraga takpi ge haiba gi matang la asu ma physically mafam dura laktraga su online gi kuthang da advance oiba technique ya tamba yanare even surgery for the surgery to of the mapan gi doctor specialist ke ana khoi remotely ko guide tawraga dum surgery to ba yaure aduna online tambagi online skill development gi process asi yamna hoji reliable oiba khoi gi sale amasung sale su mayama kanba khoi gi sale lik na changba at the same time travel time is money ko matam gi mamal se yam wangi aduna it saves a lot of time it saves energy aduna yamna convenient oiba efficient oiba way of learning se khoi actually online courses sina oirei adidi next high sina khoi gi formal training programs isana isana khoi gi sise physical soiba yai natraga online soiba jai khoi training program khoi gi formal loiba courses sing ko bits and pieces nataba khoi aina hoji ki online habe da maru ina makhalani thong yengba yai online da khoi gi ngasi YouTube yenga khoi gi skill mayam develop to jai free of cost formal course nataba ko khoi gi formal loiba course ama nataba khoi bits and pieces mafam kaya dagi kanaba topic kaya kanaba video kaya yenga ga skill develop to jai ko aduga punsi de advance to jai for example khoi gi barak valley gi berabak haiba ko khungang ama lei yamna piktak to ba yam nungsiba ai da polakpa jaga dugi manaktani yam nungsiba lamni ko turen amagi mapanda taba hariba khungang asigi khoi ningol ama hauki ba chahi da khoi medical entrance pass tawraga ma se doctor tamba hau khreba ko ado mana medical entrance tamak pase entrance tharak pase sigi prepare to base kana gumam da tuition natraga karigumba courses natraga karigumba coaching class amta low ki di ma se online da sorry YouTube yengaga matam jarak paneba free da piba courses mayama YouTube da leiba sing do ko ai gi se hoi oza mana barak valley gi professor mana haiba pose share to bi re ado aina thamja ningi se kahta re online da hoi gi formal loidaba informal loiba way of learning mayama le adu dagi so hoi dum tambi yai ado idi amu formal training program se hoi ko online da so oi bi yai the physical so offline so bi ai ko aduna akoi gi mafam dura chatlaga formally hostel laga leiraga campus dura leiraga tamba ko ado sima yai it's also a very good way of learning ado ragadi formal certificate for certification natraga formal recognition mayam su phang pa yai ko ado si sima leire next time haijaningi se akoi gi job shadowing program ase kaino hai kanda aina sidi maru oina thabak tawroba kanda si oi thabak tawroba kanda any company amada aise ko aigi line to the khara expertise oina bagi damakta khara hena khang haina bagi damakta aigi line to the already experienced oiraba maybe most probably good performing team member ko aigi same level gi obi ai natraga aigi higher level gi obi ai for example aise executive amana inkhala seba ado aigi thakta leba manager ama ai thakta leba sorry aigi thakta leba manager am ga loina na haiba pose to wi ai or aigi same level da ko khara experience oiraba ko good performing oiba a good performer maybe the best performer of the team maybe ko maga loina na akhoi gi job shadowing haibadi mana tori bada sum ai mai maning da dum mami dona inera chatpa man tori se dum yengba mana tori ba start because he is the best performer ma se phajana job the perform tori ba miyo mani ko
Mase Kahatare Mayamna look up to Tonoriba Dugum Mio money. I don't know any company that see say company signasi se yamna toina sizinaba hoigi way of training style amani masise haiba company to the best performer natraga kara senior oiba miyo emagi marumda anoba hoigi miyo ema anoba employee ema natraga skill develop tobagi darkar laiba employee ema ko ado haiba employee do experience lairaba natraga best performing oiriba team member duga loina na maga mirroring tawraga haibadi magi image tawna magi marum mami dumaina loina raga koigi thabak tawminaba asumaina tawba kanda magi skill do next level develop tawbi yai ko sina job shadowing program kawre ko sima yai next taina lakchaningi se koigi professional degree ama tamaga aikoi skill develop to yai professional degree se koigi for example engineering BE degree koigi MBBS kain hariba mayam se ko MBA tamiba makhan gi koigi any skill mana pamjari ba field da adum degree course ama adum leramni hariba courses ase aina tamjaba kanda hariba field da ise skill mayama develop to rakani at the same time degree do lorak pakanda igonda certificate ama phangani haiba certificates in agi qualification gi evidence ama su igani sida phangak pai haki mark sheet gi matungina agi aina tawjariba job natraga anywhere aina changhiba kanda igonda aibu masak khangbiba natraga igonda opportunity hena piba adugum laba oi maramaduna hariba ina uchariba akoigi process tarukasi skill develop tawbagi adugumlaba aikogi proven oiba kanaraba ways of developing skills ngaktani ko so matang asida aikoi skill gi matang da discuss tawba ngasi loisinjagani skills ki matang da if anybody has anything or any questions skill ki matang da wahang hangbiro ay adum reply pizerake ko any si matang da chitha nanthau banatraga any doubt natraga any questions leiraga su adum question hangbiro ai madugi reply adum pizerake mathang ai khoi mathangi topic tamu laksi sorry Sigi framework sigi matungina the next topic that we are going to take is taking actions. So next topic is taking actions ko. So actions sigi matang da ngasi in detail oina sarakpa summary ma thamjage adugi matang matung da mu ekoi se action gi matang da mu deeper saminasi. Ekoi any thabak punsida anything ekoina tawba kanda ko any punsida any dream mama natraga any objective ama punsida thamba kanda aikogi khwaidagi ahenba makhangi master plan su leijarasanu natraga aise aduki matik skill da su develop oijarasanu I am a highly skilled person I am a skilled person so oijarasanu aise I am a knowledgeable person am so oijarasanu aise actually kaya purpose driven person ama su oijarasanu adugu karigumba ina action lawdragadi punsida I cannot achieve success in life Pablo Picasso hariba koi world famous painter man hairami ko action is the foundational key to all success in man hairami ko action lobasina punsigi kaya success achieve tawbagi foundational key ne adugumba so ne adugumba chabi ne haibirami ko aduna sida ayamasu haijegi ko punsida ekhoi any dream any ekhoi punsida pandam leibase action lawdragadi kaidongoida masi fulfill tawba ngamoi recent oiba studies kharana su hairi ko recent oiba studies most recent studies in some international level universities moi research ta kamaina haige haikanda ko ekhoi punsida miyoibagi punsida ahan oirakpa matamda hanurакpa matamda masi muna taminasi ko aikoina ahan oirakpa matamda
pangan sonzilaba matamda punsi da maru oina aikoi punsi da hingdoris memory ngate ni koina hingdoris pangan sonzilaba kanda ko once we become old akoina ahan oirakpa matamda ahan gi matam oirakpa matamda pangan sonzilaba matamda maru oina aikoina chatpa khotpa warakpa matam punsi gi ka hatare isa isugi kumhai yengpa matam ko aine aso ba dream semgot pa ngamakta ba matam aina aso ba thoram thodang kaya loba ngamakta ba matam sida koine hingdori se hingbagi pambai se koi gi memory se hoye aina punsi da hinghi ba past koi gi experience mayam do angang oringe da ngasi bhokta hinghi ba punsi gi aina thoki ba thodo kaya aina tauki ba afaba karma phatta ba karma ingonda mina torok pa kaya aina achieve torok pa kaya achieve torum da ba kaya mayam punamak se masi ningzinga memory tawraga hingeba aigi memory sina kari guma nungai ba pi taraga dei punsi do lemhori ba ina siba phawbagi siba tanba phawbagi hingdori ba punsi se pangan noma gi sondaraga hing to punsi se nungai ba makhal gi peaceful ba punsi mo oi ba ngam aigi memory sina nungai ba makhan gi punsi adugum laba memory pi taraga di adu ba aigi memory sina kari guma nungai ta ba makhal gi memory pi taraga di aigi lemhori ba punsi se ngasi dagina aina hanuraga noma gi pangan se dum sondara wo day by day ai pangan se dum sondara ga gi siba tan ba phaw gi hingdori ba matam se sigi matam se khang ngam da ba nuai da ba shanti leita ba ko peaceful loida ba phamung da hipasu hippa ya da ba tumba ya da ba ko chaba thakpa nuai da ba thamoi nuai da ba tamna wakhan gi ana ba lak ba sigi phim da oi ba aduna sida khoi gi studies mayamna koida research na hairi se kaino haikanda aina punsida karigumba ma tawjage haina khanjaraga aina tawram dabadu aina pangthom dab thaba ma pangthokhi dabadu adugi pangthokhi dabagi china se pain dabase si atukki matik painful oy hai aina ahanur pakanda hingaga aina ahanur pagi punsi hingpa matamdane aingonda chaitheng pibase sigi chaitheng se yam thina painful oy na hai punsine thauram amai tawgen khalaga thauram se pangthom dabase aina ngamgadra ngamoidra khangde ko that is a different matter aina thabam tawrakanda khangdoi thabak to tawdana punsi ai koi myam assume to punsi da si tawra kai kana doino si di success oi roi da poni si tawrunu ai tawsu tawdri ba ina assume tawi haibe assumption se karium matam da chumi karium matam da lale ai assumption se lanbagi maram kaisu nati ba ai assumption aina assume tawri se tawraga success oini bu hairo oi roi bu hairo aina assumption tawri sigi basis se maru oina human being na tawri se ai past da phangna khara ba experience ki matung ina just taw bane mamang da o mana si tawbada si success oi hide aina si tawrubada si success oi hide adu idi si pose manaba situation oi bani na tawdoi ba thabak se manaba ni si success oi roi haibe thadi past taw ki ba ai experience past phangna ki ba experience ai punsi da thoki ba natraga ina khangna chana ba migi punsi da thoki ba natraga ina lyric paru ba natraga some video ma yengu ba haibe thadi ai mind da lairi ba register tori ba information mayam se past ki information mayam se sida basis toroga in a future to predict to yebasi oi be ya ina traga ya de na adubu mat time changes past la igriba situation condition do future ga mana roiba condition environment situation mana da baduna maram oiraga aikogi mamang da fail hu poto tungda mu to ba success oi be chances su lei karigumba haiba process na khogi scientific oina logical oina sang boi taragadi ko adu si matam discussion se sinate discussion ain haijeri se punsida action low da basina punsida yam job regret we heli haibase mase mayamna ka hatare aso university da research tawba kanda si proof tawgraba dum laba point amani action low basi ki kana bakhra gi matang da ikoi hyper discuss to minasi action se koi na discuss to se maru we na action gi matang da hauji action loraga kana bakhra gi matang da discuss tawni adu gi matung da koi action lobo da apan ba ori ba pose karino what are the roadblocks to taking action se lobo kanda koi da block to ori ba pose karino mai pan da ba pose karino adu gi matung da koi action se khwaidagi asingba makalgi smart action se karino adu karam haina logani haiba mayam si matang da ko akoi discuss tawgani ko aduna action lobagi kana base ahan bada ina hainingi se ko yamna I samna thamjage isage language ta
any doubt there so I be you ko adum I repeat tawjage natraga I reply pizarake ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟꯁꯤꯅ ꯄꯨꯟꯁꯤꯗ ꯁꯛꯁꯦꯁ ꯑꯣꯏꯕꯗ ꯃꯇꯦꯡ ꯄꯥꯡꯍꯜꯂꯤ ꯁꯛꯁꯦꯁ ꯑꯦꯆꯤꯞ ꯇꯧꯍꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯔꯤꯖꯜꯠ ꯑꯃ ꯄꯤꯌꯦꯕ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯗꯤ ꯆꯥꯛꯇꯣ ꯑꯣꯏꯔꯛꯏꯕ ꯆꯥꯛ ꯑꯣꯏꯔꯛꯄꯁꯦ ꯔꯤꯖꯜꯠꯅꯤꯀꯣ ꯑꯩ ꯌꯥꯝ ꯆꯝꯅ ꯑꯦꯛꯖꯥꯝꯄꯜ ꯈꯔ ꯊꯝꯖꯒꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯁꯤꯅ ꯑꯦꯛꯁꯟ ꯂꯧꯕꯅꯦꯕ ꯑꯗꯩ ꯆꯥꯛ ꯑꯣꯏꯔꯛꯄꯁꯤꯅ ꯔꯤꯖꯜꯠ ꯑꯃ ꯄꯤꯔꯛꯄꯅꯦꯕ नत्रग अइना सिदगी खोंग खरा चत्तारदी अइ मफम अमदा यौगिब सिसे रिजल्ट ने अदुना एनी थब अइना एक्शन अमा लौब कांदा रिजल्ट अमा पियब एक्शन खुदिंग मग रिजल्ट पियब रिजल्ट पिदब एक्शन लेते ताय पान अफब थबक तौरगा अफब रिजल्ट पी फतब थबक तौरगा फतब रिजल्ट पी सी यामना चंब वारेनी मयाम पुनो मग लोइने खंगनब वाफम दिको अदु बइ रिमाइंड तौजबनी मरम दिसे पर्सपेक्टिव ताइ पुसिनजरकनी को अदुना एनी थबा अमा इने तौतारगदी result ama soidana produce torokaniba karigumba aina tawriba thabak to aina achieve tawningliba vision natraga aigi pandam do adugi line to the thabak tawra saladi no magi result macha piraga ai adum advance oraga ai punsida success ohenganiba aigi success saibo soidana achieve tawganiba aduna akogi continuously action loba kanda punsida aigi kaya tare पुंसीना निंजरीबा एगी पांदमदो थुंगनी सक्सेस ओइगनी को नेक्स्ट टाइम हाइजनिंग सेको पुंसीदे एक्शन लौबा हाइबसिना पुंसीदे अपॉर्चुनिटीज कया कोइदा हांगदोरी फॉर एग्जांपल वाम हाइजगेबको ngasi ai lambi phatte haina ko ai se mafam da sakado da lambi yam phatta bani ne chalaroi ge ne chatta ba yae lambi phatte na ai khan se excuse amani adu baina chali ba lambi sida ko मरक्त चलकांदा who knows लंबी दुगी साइड चट पे जाबा लंबी हम लेरमदी नत्रगा लंबी दो खर चलगा मु लंबी दो फरमदी सेमजिन बोरमदी नत्रगा लंबी दो कंगमदी लंबी दो फरमगदी अदर आइना लंबी से चलकांदा को opportunities मयामा हांगदोरी अदो मीन हायबा को you miss 100% of the shots you don't take in हाइबे थदी aina aigi punsida lakpo opportunities mayam lakpo yaiba aina action do lodra deba 100% opportunities mayam do miss tawi adubu aina action lobu taragadi hoi khara amada I fail do be yaiba adubu khara amada I success oigani adu di advance oigani adu for example cricket sanamada high receive short side amne cricket da kitang ai mind se relate to no wi ko aduna I cricket sana ring kala se I batsman am nahi kala se I batsman se crease the bat paraga I pham I lep lai reba I batting do bagi ado bowler no di ball se langai ba ball se bowling do reba one after another ma se bowling do reba I ball khuding ma I thado ke ba do di ball khuding ma I miss taw ni ado ba ina ball khuding ma attempt taw taragadi ball khara ma run low do busu yai ball khara ma di 4 natraga 6 I hit taw busu yai aduna aina haijaningi se you miss 100% of the shots that you don't take karigumba if you take the shots punsida isana action do law taragadi opportunity do aina grab taw taragadi khara ama failure su ayamba da I success oigani aba aina toriba approach to chum taragadi ko aina left na taw taragadi aduna action lo basina kanari se opportunity punsida lakpa punsina taibong panda punsina khoi da pina biri ba opportunities kaya do adugi advantage lo se action lo mi khaktana adugi advantage lo ngami action lo dragadi adugi opportunities kaya do phangba ngamde next ma haijani se action lo ba isina punsida ne yam chawba spirit ama khoi da pi ba aine action se lo pa kanda ko ayom haige example ama om haijage aina yensang how bam thong in khalase yensang how bam thong base aina thong bo loraga yensang se puthoraga yensang puthora is a result niko I product niko ina thapuk sujar padugi yamna how ba yensang mo ira main khalase mayam na su appreciate taw in khalase ai gonda nungai bang ka moral booster mo eba punsida aina chali ba lambi du dai profession du dai na one after another aina ko action laura advance oiba kanda ko advance adum oire chat pa kanda aingonda moral booster aingonda spirit ama pieba winning spirit ama sigi spirit se achieve toro mi khaktana
feel tawba gam nei na why na wa phung do pangam di masigi value se yam wangi ba si se yam soba booster amani ba dopamine amani dopamine dagi yam hen kre si se ko inspiration matam prong da maung da ko confidence ama conviction am pirakani for example kogi student amaga compare to bhai ko student bright oibe student ama mase class kudingi class third tasu fourth tasu fifth tasu sixth tasu seventh tasu eighth tasu 10 tasu top 10 top 5 ki manung dum chalaga chatle khalasi natraga mase metric tasu mase distinction lawre natraga position lawre khalasi asumai na dum achieve tora chat pa dum chat pa kanda ko magi wakhan da pok toriba magi manung da yaw toriba magi nung da leidoriba confidence speed to this tonga le Haiba sing mana constantly action low ki bagi damakta action du ki result toina mana success orege step by step progress or result pakanda lak padum lama pakhal ki mind da leiba nung da ibe spirit amani sigi spirit se sen I say $1 million $billion price se spirit se leiba ya ba spirit na teba si sina miyoi bangi punsi da ne ang pa makhal ki sakti thauna tawba ngamba piba ngammi asigum laba pot sakti se spirit se adumati powerful weba hairiba sing se consistently action loba mi tanang ammi phangba ngammi ba sigi spirit se yamna wangba value ni ko I hope ai khangjaba language ai phongdo pangam je khre na kanjai but hairiba spirit sigi value se yam wange next ai na thab jading ni se aikoi gi samaj tang asi aikoi gi taibung pal sidang asi aikoi gi aikoina leiriba community da atopa community da aikoina leiriba state sing da state sida atop aikoina leiriba state sida aikoina leiriba country sida aikoina leiriba world earth prithvi sida ngasi leiriba population sigi almost 50 to 60% over 60% se makoi se stress ki anxiety ki problem leire ngasi ki time ban sida si research khuding mang haibo apamni karigumba state khara karigumba district khara da disi se 80 90% 85% for yo makoi se ai se anxiety ai gi depression laina nare haina masana declare to the bagi wani mana chalaga doctor da layeng u da bagi wani natraga mana kana gum da consult to the bagi ofum khaktani lehuri se adubu tasing na check tawraga di makoi se anxiety level se koi gi stress level se depression gi level se normal loiba condition da gi red side da red zone da leire aduna excuse me thank you aduna khoi gi taiyung pan sirang asi hingi ba mioi se khoi gi state khakta gi wapam nate se entire world is the US the research khoi gi keno body mayam mana declare to re ba khoi gi country do almost 60% missing se khoi depression gi problem le ado khoi gi country India da so dum dumain tawi khoi gi state khoi gi northeast so dum adumain dum tawi karingba district khara da disi yam wangi ado seems to haige stress anxiety se sigi reduce tobagi yamna chawba process sama se kaino that action lo basine haiba kok yamna nungairector di kok yamna sara di tawhum khangta di mapan chalaga walking chaloi jogging the walk chaloi anxiety pub ado see just it is one way of taking action physical exercise physically action ji kitang activate to wahai bane ba adubu punsi da action lauraga chaliba mioi do mark stress anxiety maung da lakpagi condition se situation se kaya oi roye leiramba tar su mai punsi du da mana chaliba lambi du da mana action mai mathau whatever mai kaya ta duty we be any mathau we be mase karigumba teacher mo re di haiba line do oza mo ina hena tamse laga hena research toroga satra singi phana batoba mana karigumba cricketer mo itari cricket ta hena practice toroga as a good cricketer cause mase best cricketer oina bohona ba magi best person da puthona bohona ba if he or she is a homemaker as a homemaker yum do phajana ba yum du gi phana ba khoi family members punamaki yai phana ba nunga yai phana ba ko nungai ba home ma oina bagi house no tabako kogi hindi da makan hai nei ko building se makan do kram haina ghar ohen ba ko you kogi ka hata re meter on the ka hata building ma oina ba building da kogi
yumban kai ban koi imung manung nungai ba imung manung ama kamai na ohen ba building se imung manung kamai sim ba the homemaker am oina su kari mana action lori hai ba do adu yengsin ba yai any mioi ba any field le ba mioi ba se magi mathau do thabak se continuously yamna khoi engross tawna mathau suragal chali ba mioi do mangon da depression oi ba gi stress oi ba gi phibam leiram ba tar ba do madu reduce on ba mi aina se science na ma se proof tawre aduna aina haijaningi se akhoi gi action lo ba hai ba se punsi da sigi kana ba se adu ki mati yam khre akhoi gi haksang gi mental well being da mating pangi ani subada ingon da punsi da success oi ba da mating pangi success achieve to ba da adaidi khwai de gi maru oina akhoi gi punsi da adu lo makhal gi spirit ama conviction ama confidence ama save create to ima dudi punsi de mak ja akiba mi mo iroi confident over mi oini ba ai punsi da mi ba nang asi worried oini se kari gi kari maram da worry oi kari maram da mi pai ba poi mi ba se matam prum da mi pai ba ma poi ba maduna mi pai ba sina maram oiragani aigi en tanari se ai hayeng kai dau ni aigi se leina aigi haiba pota fight taunari se kesun na ti insecurity na maram oiragani ba mangonda mi pai ba ma lei akiba ma lei confident oiba mioi do adu ba high ba insecurity to lei roi mangonda sen leram ba jai leram da ba jai natraga any condition da ko ma confident oiba mioi do ma akiba se lei roi mi pai ba se lei roi karigumba thabam to da magi thabak ta magi wangang sangang da mana chalak pada mana kam da chang pada feel to bi gani ba si mi se confident oiba mi nen hyphen imagine to na ying biu punsi da no magi thingnari ba mioi mayam gi marakta kana adom na confident oiba mi ma oina ubige kana confused oiba mi ma oina ubige kana lambi da kaim da khangda ba mang ba mi nai ubige kana punsi da tamjaningai oiba mi nai ubige ado ai matang sida samna ani da puthor ke amana confident oiba mi amana energy low oiba confused oiba mi adana punsi da hariba mi se aigi kadu sang pada ina wari sana pada feel to bune my body du dagi my body language dagi adugi frequency do emanate to bune spread to bune ipom sandok pada una sagar da ko wave sandok pada una mana sang pakanda mana wam phong dorok pada wafama ma hairak pada manak tele mi sing duna haiba energy se adugma confidence leba positive oiba possibilities kata hoy ne uba mana ngang thorpa da tayang pan da ko impossible have se u da ba possibilities kata uba adugum la ba confidence ki degree do feel do ngam mane adan sigi mamal se si sel na leba phang ti si po se phangi do saurang na ko maru oina sorry sorry taking action haiba action sigi matang da kana ba se masi mayam se koi gi action lobagi kana ba samna ina phongok chabani ado mathang da koi ne lakse dori ba topic se koi gi action loba se adu ki mati kana ba du mati ka phaba posak ma oira ga de to mati punsi da maru oiba vital oiba port ma du maina oi tara ga di akhoni action loba sida ayamba matam da koina action learning dri se karigino miyo bene action low dri se karigino for example aina hijack ba panjaki ba action loba yi kana ba mayam se ayamba mi adum khangbirang mani ko mapung phana pulap na ina thamjari ba perspective se sumaina natragasu sorakna disi gi matang da dum khangbirang mani ba adubu aikoina action loba se low dri se karigino action loba se da ningan na ri se karigino action lorom tarag di miwe ba khuding se loina success oram gani si action se lorom dri se karigino ko sigi road block se karino sigi matang dai koi discuss tau jagani ko next da ina haija doi se action se low re na kalasi sigi road block se koi na resolve tau re kalasi resolve tau ga action se adum continuously low makan gi mi mai se oi re kalasi I am a person who consistently take action consistently low badum lam makhal gi mi oi mai se oi bangam jare isa na isa bu develop tau jare kalasi aduna su yara bra aduna to some extent yare na haijage adubu that is not the best situation
punsi the best situation I say smart action nama loba biyo emo itaba aina lori ba action se aina khajitang met pada khajitang action nama loba da button nama press to bada result yamna chawna thopa aina lodur ba action se thabak na khajikta result na yamna phangba asum makhal ki thabak suba gi mong sina karino smart action how to take smart action si matang da mulak sagani ko aduna hariba topic sing se ngasi discuss ngasi se already 9:40 tasale aduna mathangi episode ta mayam ekoi discuss to minersi hariba topic sing se action gi matang da how to take smart action how to take action ko haiba sing matang da what are the roadblocks to taking action haiba sing si matang da mathangi episode ta moi koi discuss to minersi matang asida I amuka hanna mayam da request amatang thamjage aihagna hawachariba movement succeed by design hariba movement how to achieve success by design punsi da karam haina Wahanthok leba punsi ma sengwit kani punsi da karam haina by design success achieve tawgani haiba sigi matang da aihagna hawachariba movement sigi videos mayam sigi platform sigi matang da maitei macha khuding makta isana khangnaba aikoi region da leiba mapan da leiba पृथ्वी एनी जगह द लेबा मैती मचा खुदिंग मक्ता यारगदी शेयर तौबदा थुंगन बदा मतेंग पांगबियु हारिबा प्लेटफॉर्म असगी कानाबसी मैती मचा खुदिंग मक्ता मसी फंगबगी अधिकार राइट अदु लई हैना हांग चिना थाजै अहागना अहेन ममतम काइथोकचरगा अहागी पुंसीगी तमजरकपा तमसिनजरकपा learnings kaya lessons kaya share tौजबा अहागे research based अदुगुम लबा techniques kaya tricks kaya अदुगुमलबा frameworks kaya इरेजा सिंगा share tौजबा अमसुंग अहागना मालेमगी success ओरिबा मियोय kaya दगी हौजी हौजिसु तमसिनजरिबा अदुगुमलबा frameworks अदुगुमलबा tips and tricks अदुगुमलबा strategies kaya दो आइना share tौजरिबा पुंसिदा करम हाइना success ओय achieve तौगनी हाइबसगी मतंगदा how to live a meaningful life हाइबसगी मतंगदा अहागना तमसिनजरिबा आइना कह हातारे कंपाइल तौजरिबा सिगुमलबा टॉपिक कया स्ट्रेटजीज कया कंटेंट्स कया से यारगदि मेति मसा खुतिमक्ता योहनबदा मयामगी मतिंग पांगबियु हाइबसे आई अमुका मयामदा नोलुकना रिक्वेस्ट तौजगे ओके मसी हाइजरगा ngasi gi oina Wahanthok leiba punsi episode number Wahanthok leiba punsi episode number 11 asi लोइसिनजबगी याथंग निजरी मयाम पुनमक मथंगी episode number 12 तमु अखोई how to take smart action सिगी मतंग दा अखोई डिस्कस तो मिनसी मसी हाइजरगा मयाम पुनमुतगी ngasi kaina na ba yathang Thockchom lawjari mayam gi nusiba mayam gi viewership mayam gi support asigi damakta thagachari thank you so much stay happy stay well stay joyful and stay successful thank you so much